Lakhipuronline puthokjaba August ki tang 28 irai numit ki Khomjinba Pao tabirasi. Ahanbada maroiba Pao. Assam ki college university singi offline class September tagi horagani. Oja mahiroi amasung staff sing vaccine kapthokna bakhangan kre. Arjun Award fangkraba Bokesur Boruwa gi mapok numit September ki tang ahum Sports Day haina pangthoklagani. Nandita Saikia mihata chenaba miyoi sing phasi gi cherak pinanaba akanba khongjang changsinkre. Technical degree course tawriba singi tamak academic session lising ani kun kunmathoi gi oina scholarship pigadawri. Jiribamda Jananeta Irabot Memorial Trust Jimet ki thauram kharadang oina pangthoklagani. Amasung Assam dangarang nauna miyoi changmaga humpunithoi gi masada COVID-19 anuba case thenglakre. Laichadasina positive obigi chang chada 0.38 oiri. Hauzik mapung oiba pau tabirasi. Higher secondary dagina postgraduate level phawbagi final year gi mahiroi singi class September gi tang amadagi haunaba haikibagaloinana oja mahiroi amasung staff sing September gi tang manga gi mamangda vaccine kapthoknanaba Assam gi Haksel Mantri Kesab Mohantana phongdokre. Mahiroi singna offline class yawnabagi damak yamdrabada vaccine first dose kapatai adumainamak hostel leiba mahiroi singi damaktadi first dose amasung second dose animak kapnanaba hairi. Masigi damak Rajya sina ahenba COVID-19 gi vaccine lakh taranithoi pitharakre hairi. Hiram asigi matangda Rajya gi mahimasing loising gi maigedagi lakliba August ki tang 38 da anoba SOP ama puthoklagani. Maming leiraba sanaroi amasung Arjun Award fangkraba Bokesur Boruwa gi mapok numit September gi tang ahum handaktagi hauraga Sports Day haina pangthoklagani. Wafam asingarang cabinet mifam da lepnakibani. Sana khonabagi lamda atai warep lokkiba singdi mamang thabada leiramba sports pension gi chang thada lupa lising nipan oiramba du handaktagi hauraga thada lupa lising 10 da hengat ankre. National Championship, Asian Games, Commonwealth Games amasung Olympic da saruk yaruba sanaroi sing punsi chupagi oina thagi pension lupa lising 10 tawduna piragani. Asomda lainga ki thabak thoram sing pangthokpada hena khongjel yangsinana bagi pandamda staff sing rationalize tawragani. Masiga loinana jila gi deputy commissioner singna karigumba department abagi staff singbu junior engineer gi rank phawpada mahaki jurisdiction gi manungda transfer tawbagi pangal pikre. Dhemaji jila da college tamlibi Nandita Saikia bu mihathina hatpi kibagi thodokta penaba phongdokladuna ngarang Silchar gi Khudiram Bose gi statue manakta masing jamlaba miyoi kayana mihat pasing adubu phasi gi cherak pigadabani haibigi akanma kholaw lawkre. Dhemaji jila gi Moridhol college ki mahiroi Nandita Saikia bu mahaka college amata da taminaba Rintu Sarmana thangna thinbadagi leikhitabani hairi. Thodokasi haukiba jumsakation numita nupi macha asina Dhemaji gi bus stand amada mamanabi singa lepminari ngai da thokibani hairi. Luhongsi haiba yadabadagi thodok adu thokpani haina police ki paw amada hairi. Nupa adu police ki makut chankre ngarang phamkiba Assam gi cabinet mifamna case asi special first track court ta bichar tawnanaba warep nakre hairi. Technical amasung professional degree course tawriba mahiroi singda Jamiat Ulema e Hind gi president Maulana Muhammad Madanina academic session lising aniga kun mathoi gi oina scholarship piragani haina lawthokre. BE BTech MTech MBBS BDS B Farm na chingba course chathariba mahiroi singna hairiba scholarship asigi khudongchaba lawba yagani adubu final year gi mahiroi singdi scholarship asi phangloi hairi. Mamangi exam da yamdrabada chada humpu phangduna pass tawba oigadabani. Application form pisinbagi aroiba matam September gi tang 6 ni. Scholarship asigi damak piriba website ki link video asigi description da yaurabani. Kendra gi mantri oiramba KJ Alphonse na Pradhan Mantri Narendra Modi da mahaki lairik Accelerating India 7 years of Modi government khudol tamkhre. Mahaki lairik asida Bharatna ahombo porakhibagi khongset asigi matangda uthoknanaba honari haina Pradhan Mantri na lairik asigi copy phangjabada nungaiba phongdokre. Jananeta Irabot Memorial Trust Jimet ki mifam ama August ki tang 23 Sagolsen numit ki nungthilda lifetime president Dr. Chandam Kamal Singh gi dibong jiribamda leiba sangaida mahakna chair loduna pangthokre. Mifam aduda kupna khanaraba matungda handak chahi asigi oina malemda thengnariba COVID-19 gi laina laichat asina maram oiraga
Chahi khudingidi chauna pangthoktuna lakhiba irabot ki thoram asi handak chamna pangthokpa haina warep lawkhre warep ki matung ina September thagi tang amada irabot month haina mamang dagi hauna pangthoktuna lakhiba du September gi tang amada social service tawduna irabot month pangthokpa haina warep lawki September gi tang 13 amadi September gi tang 13 da irabot death anniversary amadi birth celebration chamna leisu katuna thorom pangthokpa haina warep lawki loinana jananeta irabot pu saithaba online open saireng changdamnaba amasu pangthokpa haina warep lawki Assam gi yaipa yumbal loisengna puthokiba COVID-19 bulletin gi matungina Assam dangarang mioi chamga ga humpuni thogi masada COVID-19 positive oi bathangnakhre positive oi bagi chang sada 0.36 oiri laichadasina Kasar jila da mioi 19 Karingban jila da mioi 3 aduga Hailakandi jila da mioi amagi masada COVID-19 positive oi bathangnakhi Assam dangarang mioi 13 laichadasina leikidaba galoinana leikidabagi apunma masing 5,419 sukre Manipur gi haksel loisingna thokpa pau matungina miyoi chahum ga marfu gi masada ngarang COVID-19 positive oi bethangnakre laichadasi tegi miyoi chahum ga yangkhani thoi phaduna hankre layeng chathaduna lairiba active case gi masingna lising ahum chamga ga marfu taratruk ni Manipur dangarang su laichadasi na miyoi mari leikidaba ga loinana apunba leikidaba gi masing lising amaga chatret ka hum putret sukre Aroibada maroiba pau amukhanna Assam gi college university singi offline class September tegi horagani oja mahiroi amasung staff sing vaccine kapthokna bakhangankhre Arjun award phangkraba Bokesur Borua gi mapok numit September ki tang ahum sports day haina pangthoklagani Nandita Saikia mihata chenaba mioi sing phasi gi cherak pinanaba akanba khongjang changsinkhre Technical degree course tawriba singi tamak academic session lisingani ga kun kunma thogi oina scholarship pigadori Jiribamda Jananeta Irabot Memorial Trust Jimet ki thoram kharadang oina pangthoklagani amasung Assam dangarang nauna miyoi chamga ga humpuni thogi masada COVID-19 anuba case thengnakre laichadasina positive oibagi chang chada 0.36 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare